Maikai khanghaudana kapthorakpa nongmai maruna panbadage chahi taramathoi da ngairiba angang ama soktuna Rims Hospital da laikanakre thodog adu Nambol Police Station na konba Malom Mamang Leikai da thokibane police gi fangba report ta thodog adu ngarang numidang pung 9 makhairom tabada thokibane haire Maikai khanghaudana pairakhiba nongmai maru aduna nupa macha adugi khutta panduna sokpadage Kudakta Rims Hospital da pukhatke pawadu tabaga Nambol Police ki team ama laktuna yengsinbaga loinana case amasu laukhatkre haire panbayabadi hojik ase mera tha oibana ima panthoibi amadi Durga Puja matam oibana Manipur gi tongan mafam kayada hobo makholgi bombula thabagi thabak lona yadrabasu chathanaribane loinana asigumba matam asida kanagumba kharana bombula marakta nongmai kapthokpa yauna rakpadage mi sokpagi thodok kaya mamangdasu thokhiba laikhrabane